खंबियु याइफबी आई केयर खांगबो बाजार मालेमसिदा लैरिबा मियोय खुदिमंगना मसा मचागा चानाजबा प्रोफेशन अममम पाइनरी प्रोफेशन खुदिमक्तगी ख्वाइदगी अथोइबदी डॉक्टर नि हाइनै मरम असिना अदोमना अदोमगी इचा इसुसिंगबु डॉक्टर ओहेनबिनिंग बतारबा स्काई ट्यूटोरियल सेंटर कैसामपाट लैमजम लैकाइबु निंगसिंगबियु अदोमगी इचा इसुबु डॉक्टर ओहेनबु होनबदा थौदांग लौजगे ट्यूशन सेंटर असिना निट माइ पाखननबगी पांदमदा लागलिबो अक्टोबर की तांग निपानदगी निट की अनौबा क्लास हौजरगनी थमजरिबु खुदोंचाबसिंगदि नीट फाउंडेशन कोर्स रिविजन कोर्स फॉर क्लास 12 फॉर बोथ कोसेम एंड सीबीएसई मॉर्निंग शिफ्ट की अहब बैच ओइना लाक्लिबा अक्टोबर की तांग निपानदगी सुंगसोय सोयदना हौजरगनी लोइना अनिसुब बैच की ओइना इवनिंग सेक्शन दा लाक्लिबा अक्टोबर की तांग 12 दगी हौजरगनी मोड ऑफ द क्लास बोथ ऑफलाइन एंड ऑनलाइन लोइना अकंगनब सीट ओइजगनी हाना लापा महिरोइसिंगदा हेना खुदोंचाबसिंग थमजरी महिरोइसिंगगिदमक थमजरिबु खुदोंचाबसिंगदि NCERT बेस्ड स्टडी मटेरियल सिंग पिजगनी चैप्टर वाइज टेस्ट तौजगनी स्मार्ट क्लास खुदोंचाबसु थमजरी प्रिंटेड स्टडी मटेरियल सिंग इंस्टीट्यूशन असिदगी फंगबिगनी ट्यूशन सेंटर असिगी ऐप की खुथांगदा रिकॉर्डेड वीडियो अमदी लाइव क्लास येंगदनबगी खुदोंचाबसु थमजरी अमदी सतोक चसिंदा खुदोंचादब महिरोइसिंगी ओइना नुपा मचा अमदी नुपी मचा सिंगी तोंगान हॉस्टेल की खुदोंचाबसु थमजरी खुदोंचाबसिंग असि मांगहनबिगनु स्काई ट्यूटोरियल सेंटर कोलैबोरेशन विथ केमिस्ट्री टुडे थिंदबा तौदना ngasi langsin bidau registration gi damak haukibu october gi tang amadagi hangdoksare akupa maro gi damak ngasi mak tanabiu aikoi gi contact number 7005 263 282 amuktang gahna 7005 263 282 Tongan pungfam singda makal mathil gi tharom sing sandokna tahanjari ba se 91.2 megahertz cha sandokjari ba diamond radio gi ahan matharom paringi tharongi makha tarakpada pudna lakchari voice of diamond gi halo tabining ba live phoning program tharom asida sijna jari ba ko gi mobile number 7630 944377 amuktang hanan nising jagi 7630944377 हाइब नंबर असिदा अदमना कॉल तविरक्तुना अखोइना संदोक सखिबा वॉइस ऑफ डायमंड की इसाइदगी अदोंगे अपाम विषय खनबगी खुदोंग चाबदु थमजरी लोइना ngasi थरम असिदा फिल्म इसे अमदि अमतम इसे खनबगी खुदोंग चाबदु ngasi अयुकी प्रोग्राम असिददी थमजदी हाइनसु ताबिबसिंग मफमदा मांगजुंगना निसिंजरी थरमसिगी अहनबा लाइबक फराबा कोला लखुचगी हेलो गुड मॉर्निंग तरानोक्सरी इसागी मिंगलाइफम हाबियो हमरदगी रोशिबिना रोशिबिना ngasi थरमदा सबिया बिरकपा वॉइस ऑफ डायमंड दगी करम बिषय तासिगी इस्ता तयागी राजन ससपा आइना निशी जबीना खराबदा ताज अगी नुशीजबी हाइना सेवरी बिसै सैदना कदोल तमसगे ताबिनिंग बदी कना हापिगनी डायमंड विज ताबीबा मयांगा लोंपो हेरोक्तगी का हेरोजिका बनेना तामिने जाय अदो इसै से मति अमा ngangbagi khudong chabagdi laibidabra mate mangange aina nushi jabi aina khoida jabi aina nushi jabi aina khoida jabi nangtani punshigi nangtana loijare ho aigidi thawaini nangtana loijare ho aigidi thawaini nangtana aigi punshini
ꯄꯨꯟꯁꯤꯅꯤ ꯂꯩꯖꯩ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯅ ꯈꯣꯏꯗꯥꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯖꯦꯝꯁ ꯍꯩꯀ꯭ꯔꯨꯖꯝꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ ꯅꯪꯇꯅꯤ ꯄꯨꯟꯁꯤꯒꯤ ꯅꯪꯇꯅ ꯂꯣꯏꯖꯔꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯅꯪꯇꯅ ꯂꯣꯏꯖꯔꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯅꯪꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯄꯨꯟꯁꯤꯅꯤ ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂ ꯌꯦꯡꯂꯒ ꯐꯖꯕ ꯍꯦꯜꯂꯤ ꯑꯁꯨꯝ ꯑꯁꯨꯝ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂ ꯌꯦꯡꯂꯒ ꯐꯖꯕ ꯍꯦꯜꯂꯒꯤ ꯑꯁꯨꯝ ꯑꯁꯨꯝ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯩ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯪꯕꯨ ꯌꯦꯡꯅꯤꯡꯗꯨꯅ ꯂꯩꯔꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯩ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯪꯕꯨ ꯌꯦꯡꯅꯤꯡꯗꯨꯅ ꯂꯩꯔꯦ ꯅꯪꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ 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 ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯟꯗꯣꯈꯔꯝ ꯂꯩꯀꯥꯏꯗꯒꯤ ꯁꯥꯟꯗꯤ ꯃꯦꯗꯥꯝꯒꯤ ꯈꯣꯟꯖꯦꯜ ꯇꯥꯖꯕꯗ ꯈꯪꯖꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯝꯕ ꯚꯣꯏꯁ ꯑꯣꯐ ꯗꯥꯏꯃꯟꯗꯒꯤ ꯏꯁꯩ ꯇꯥꯁꯤꯒꯦ ꯁꯥꯔ ꯖꯦꯝꯁꯅ ꯁꯛꯄ ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯦ ꯇꯧꯕꯗꯣ ꯇꯥꯖꯒꯦ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯥꯕꯤꯅꯤꯡꯕꯗꯤ ꯀꯅꯥ ꯀꯅꯥ ꯍꯥꯞꯄꯤꯒꯅꯤ ꯇꯥꯏꯃꯟꯗꯨ ꯇꯥꯔꯤꯕ ꯃꯌꯥꯝꯒ ꯑꯗꯨꯝ ꯇꯥꯖꯔꯒꯦ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯇꯥꯕꯤꯅꯤꯡꯕꯁꯨ ꯍꯥꯞꯄꯤꯔꯕꯅꯤꯅ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗꯒꯤ ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯦ ꯍꯥꯏꯅ ꯁꯩꯍꯧꯔꯤꯕ ꯏꯁꯩ ꯑꯁꯤꯒꯤ ꯁꯩꯔꯦꯡꯕ ꯁꯥꯍꯤꯇ꯭ꯌ ꯅꯤꯡꯉꯣꯝꯕꯝ ꯕꯤꯅꯣꯗ ꯀꯨꯃꯥꯔꯅ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯏꯁꯩꯅꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ yening hulakle aigi tamoise nangi nungsi satam urubada
ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯇꯞꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯄꯥꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯈꯪꯉꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯦ ꯅꯪꯅ ꯎꯔꯨꯕ ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤ ꯇꯥꯑꯣꯏꯅꯤꯡꯕꯅ ꯄꯥꯝꯕꯟꯕꯁꯨ ꯍꯩꯔꯛꯂꯦ ꯈꯪꯂꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯦ ꯅꯪꯅ ꯎꯔꯨꯕ ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤ ꯇꯥꯑꯣꯏꯅꯤꯡꯕꯅ ꯄꯥꯝꯕꯟꯕꯁꯨ ꯍꯩꯔꯛꯂꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯅꯪꯕꯨ 예닝 훌락래 아이기 타무세 난기 농시 삭담 우르바라 난기 농시 삭담 우르바라 Malang syahuna unakpada nung si irina jothalle aigi hachang se nangi athang amabu pangnaba inglaba malang syahuna unakpada si irina jothalle aigi hachang se nangi athang amabu pangnaba amoy isi thoktuna pirage nafamda Sandok Shariba Voice of Diamond Hello Tabining Ba Live Funning Program Tharam Asida Thamjariba Akhoi mobile number 7630944377 Amuktang na nishingjage 7630944377 Hello Hello. Taram Lokshari Isagi Minglaifam Habiyo Good morning, madam. Good morning Minglaifam Habiyo Sapamdagi sapam singtani madam. Ngasigi tharomda surya birakpa Voice of Diamond dagi karam bisay ta sige Mangan moyang thimna sakpa mittang laba
ꯑꯩ ꯇꯧꯕꯗ ꯇꯥꯖꯩ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯥꯕꯤꯅꯤꯡꯕꯗꯤ ꯀꯅꯥ ꯀꯅꯥ ꯍꯥꯞꯄꯤꯒꯅꯤ ꯇꯥꯕꯤꯅꯤꯡꯕꯁꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯁꯅꯥꯃꯇꯨꯝ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯕꯕꯤꯅꯥ ꯏꯆꯥꯅꯨꯄꯤ ꯕꯕꯤꯇꯥ ꯑꯗꯨꯒ ꯗꯥꯏꯃꯟ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒ ꯄꯨꯟꯅ ꯇꯥꯖꯔꯦ ꯃꯦꯗꯥꯝ ꯁꯣꯅꯤꯇꯥ ꯆꯥꯛ ꯏꯁꯤꯡꯒꯗꯤ ꯆꯥꯕꯤꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯦꯗꯥꯝ ꯑꯩꯁꯦ ꯁꯤꯗ ꯈꯣꯡꯖꯣꯝ ꯕꯖꯥꯔꯐꯥꯎ ꯊꯣꯛꯎꯔꯦ ꯍꯜꯂꯛꯄꯗ ꯏꯁꯩ ꯂꯥꯛ ꯂꯩꯔꯝꯃꯦꯗ ꯈꯜꯂꯛꯑꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯃꯉꯥꯜ ꯃꯩꯔꯥꯡꯊꯦꯝꯒꯤ ꯈꯣꯟꯖꯦꯜꯗ ꯃꯉꯥꯜ ꯃꯁꯥꯃꯛꯅ ꯁꯩꯔꯦꯡꯕ ꯕꯤꯀꯤꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩꯅꯦ ꯃꯤꯠ ꯇꯥꯡꯂꯕ ꯍꯥꯏꯅ ꯁꯩꯍꯧꯔꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯃꯩꯔꯤ ꯑꯣꯜꯂꯦ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯏꯔꯥꯎ ꯈꯣꯟ ꯀꯨꯝꯒꯤ ꯅꯣꯡꯍꯧ ꯑꯣꯏꯔꯦ ꯃꯐꯝꯗ ꯇꯥꯡꯂꯕ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯃꯤꯠ ꯇꯥꯡꯂꯕ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯄꯨꯟꯁꯤꯒꯤ ꯆꯩꯁꯨ ꯑꯣꯏꯕꯤꯔꯝꯕꯤ ꯁꯅꯥꯒꯤ ꯐꯝꯕꯥꯜ ꯇꯣꯛꯈ꯭ꯔꯦ ꯃꯤꯠ ꯇꯥꯡꯂꯕ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯩꯔꯤ ꯑꯣꯜꯂꯦ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯏꯔꯥꯎꯈꯣꯜ ꯀꯨꯝꯒꯤ ꯅꯣꯡꯍꯧ ꯑꯣꯏꯔꯦ ꯃꯐꯝꯗ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯩꯔꯤ ꯑꯣꯜꯂꯦ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯏꯔꯥꯎꯈꯣꯜ ꯀꯨꯝꯒꯤ ꯅꯣꯡꯍꯧ ꯑꯣꯏꯔꯦ ꯃꯐꯝꯗ ꯊꯥꯖꯒꯨꯝ ꯊꯃꯣꯏꯗ ꯉꯥꯜꯂꯅꯤ ꯊꯥꯖꯔꯨꯏ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯒꯤ ꯅꯥꯎꯁꯨꯝ ꯋꯥꯍꯩꯅ ꯃꯤꯠ ꯇꯥꯡꯂꯕ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ थाजरुबैरा ओइरब
ꯆꯠꯈ꯭ꯔꯕꯁꯨ ꯏꯅꯥꯛꯇꯩ ꯃꯤꯠ ꯇꯥꯡꯂꯕ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯤ ꯊꯤꯔꯦ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯄꯨꯟꯁꯤꯒꯤ ꯆꯩꯁꯨ ꯑꯣꯏꯕꯤꯔꯝꯕꯤ ꯁꯅꯥꯒꯤ ꯐꯝꯕꯥꯜ ꯇꯣꯛꯈ꯭ꯔꯦ ꯃꯤꯠ ꯇꯥꯡꯂꯕ Hello. Hello. Tajare isagi ming laifam khangjage kana oibirabano. Phone tawjaraidai Chengmaidine leikaidagi alangom pamoni madam. Taram nokchari Bishop Diamond dagi karan bisai ta asige haibiyo. Pusparani na lengba Nirmalana sakpa isaido tayaigido. Adun ta tajage. Hoi hoi inakta dalai haningi haina seori bisai. Oh. Soiren kudul tamjage tabining badi kana kana happy gani. Tabining base ai sunupana sida taningi haiba dai sunupiga sunupa dipu dainela dekan nongdamba koisiga dai diamond de du hawa yauna tabiga suna tamina jagi. Ado Madam se gold phang basing asina han boi bidabra mamangi thawam dadi adumak gold phang balai bikhabra. Mamangda khoigi tungni waronda tu adum thaga phange aduga tabininga voice of diamond sida ngasiga anira sura. Hoi hoi mingse pak tajada bako adumak mayam ga khanbiraga khaga toina de sauya birakta ba haingai leitena thakachari ngasi tharoma sida call to biraktuna adugi am pa wi khan birakpa Kudol tamjake Nirmala Thangjongni khonjelda Pusparani Laishamna serengba Vinod Kumar na thawaya pidi bisai ni inakta dalai haningi kudol tamjari taminasi.
Hello. 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 Good morning, Taramna Oksari. Mingleifam haibiu. Kasing day Lalita kawin mo. Ngasigi tharomda Surya birakpa Taramna Oksari karamba isay tasige. Itan bu say thajaba isay sarje na sakpa aigi laira laikon gi italo tawai. Ya. Say hawai say dom tang tajage mo. Hoy hoy sir ne kulol tamjage. Tabining bade kana kana happy gani. Pukaudagi nema. Adagi diamond bu thawai yauna tabili sina puna makka taminajage ne. Adode isay kulol tamjarakpa yarabra. O yajare. Thakatsari. Adom na khodana khanbiraklibi isay James Haigurjangi khonjelda saklibi isay ni. Aigi lai lai kolgi isalo kulol tamjari taminasi. ꯑꯩꯒꯤ ꯂꯥꯏꯔ ꯂꯩꯀꯣꯜꯒꯤ ꯆꯜꯋꯣ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤ ꯊꯣꯏꯔꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯂꯥꯏꯔ ꯂꯩꯀꯣꯜꯒꯤ ꯆꯜꯋꯣ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤ ꯊꯣꯏꯔꯕꯤ ꯅꯪꯁꯦ ꯅꯨꯡꯁꯤꯖꯩꯗꯀꯣ ꯅꯪꯁꯦ ꯄꯨꯝꯅꯃꯛꯇꯒꯤ ꯅꯨꯡꯁꯤꯖꯩꯗꯀꯣ ꯅꯪꯁꯦ ꯄꯨꯝꯅꯃꯛꯇꯒꯤ ꯊꯋꯥꯏꯅꯤꯅꯦ ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯊꯋꯥꯏ ꯑꯩꯒꯤ ꯂꯥꯏꯔ ꯂꯩꯀꯣꯜꯒꯤ ꯆꯜꯂꯣ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤ ꯊꯣꯏꯔꯕꯤ ꯅꯪꯁꯦ Palim leitrabasu awat palay hallo nangina bung leiri tay bang asida panthau leitrabasu palim leitrabasu awat palay hallo nangina bung leiri tay bang asida nong junong sa awahanang nong junong sa awahanang karigi sintari mitlu dapira karigi sintari mitlu dapira kablagano amo Kablagano amo hanna Aigi laira laikolgi chalwo Nungshidako nungshi thoirabi nangse Aigi laira laikolgi chalwo Nungsidako nungsi thoirabi nangse Nungshijaidaako nangse Pumnamatagi nungshijaidaako nangse Pumnamatagi Thawainine nangse aigi thawaini thawai Aigi laira laikolgi challo
ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤ ꯊꯣꯏꯔꯕꯤ ꯅꯪꯁꯦ ꯁꯟꯗꯣꯛꯆꯔꯤꯕ ꯚꯣꯏꯁ ꯑꯣꯐ ꯗꯥꯏꯃꯟ ꯍꯜꯂꯣ ꯇꯥꯕꯤꯅꯤꯡꯕ ꯂꯥꯏꯚ ꯐꯣꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯜꯂ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯗꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯑꯩꯒꯤ ꯃꯤꯡ ꯏꯕꯤꯌꯥꯏ ꯀꯧꯏ ꯑꯩꯒꯤ ꯂꯩꯐꯝ ꯊꯧꯕꯥꯜ ꯁꯤꯇꯤ ꯂꯩꯀꯥꯏꯗꯩꯅꯦ ꯃꯦꯗꯥꯝꯒꯤ ꯈꯣꯟꯖꯦꯜ ꯇꯥꯖꯕꯗ ꯈꯪꯖꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯏꯁꯩ ꯚꯣꯏꯁ ꯑꯣꯐ ꯗꯥꯏꯃꯟꯗꯒꯤ ꯀꯔꯝꯕ ꯈꯟꯕꯤꯒꯗꯧꯔꯤ ꯃꯦꯗꯥꯝ ꯅꯣꯔꯦꯜ ꯂꯥꯏꯁꯝꯅ ꯁꯛꯄ ꯆꯤꯛꯂꯕ ꯆꯤꯡꯌꯥꯒꯤ ꯂꯥꯏꯁꯪꯗ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯗꯨ ꯇꯥꯖꯒꯦ ꯃꯦꯗꯥꯝ ꯍꯣꯏ ꯍꯣꯏ ꯂꯩꯍꯧꯔꯣꯀꯣ ꯆꯤꯛꯂꯕ ꯆꯤꯡꯌꯥꯒꯤ ꯂꯥꯏꯁꯤꯡ ꯍꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩ ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯑꯃꯈꯛꯅꯤ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯥꯕꯤꯅꯤꯡꯕꯗꯤ ꯀꯅꯥ ꯀꯅꯥ ꯍꯥꯞꯄꯤꯒꯅꯤ ꯃꯦꯗꯥꯝ ꯑꯅꯤ ꯈꯛꯇꯪ ꯍꯥꯞꯆꯔꯛꯀꯦ ꯍꯥꯞꯄꯤꯌꯨ ꯅꯣꯡꯄꯣꯛ ꯍꯩꯔꯣꯛꯇꯩ ꯍꯦꯔꯣꯖꯤꯠꯀ ꯑꯟꯗ꯭ꯔꯣ ꯈꯥꯔꯝꯗꯩ ꯁꯥꯟꯇꯤꯒ ꯆꯦꯀꯞꯇꯩꯒ ꯀꯥꯏꯕꯣꯇꯣꯝꯒ ꯃꯣꯏ ꯑꯍꯨꯝꯁꯦ ꯍꯥꯞꯆꯔꯛꯀꯦ ꯃꯦꯗꯥꯝ ꯗꯥꯏꯃꯟ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛꯀ ꯇꯥꯃꯤꯟꯅꯁꯦ ꯊꯥꯒꯠꯆꯔꯤ ꯍꯥꯞꯄꯤꯔꯤꯕ ꯂꯤꯁꯅꯔ ꯄꯨꯝꯕ ꯗꯥꯏꯃꯟꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯅꯨꯡꯁꯤꯕꯤꯕ ꯗꯥꯏꯃꯟꯒꯤ ꯊꯋꯥꯏ ꯉꯥꯛꯇꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯅꯁꯨ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔꯅꯤ ꯑꯗꯣꯝꯅ ꯈꯣꯏꯗꯥꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯅꯣꯔꯦꯜ ꯂꯥꯏꯁ꯭ꯔꯝꯒꯤ ꯈꯣꯟꯖꯦꯜꯗ ꯒꯣꯄꯆꯟꯗ꯭ꯔ ꯌꯨꯝꯅꯥꯝꯅ ꯁꯩꯔꯦꯡꯕ ꯖꯤꯇꯦꯟ ꯀꯨꯃꯥꯔ ꯅꯥꯎꯔꯦꯝꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯏꯁꯩꯅꯤ ꯂꯩꯍꯧꯔꯣ ꯆꯤꯛꯂꯕ ꯆꯤꯡꯌꯥꯒꯤ ꯂꯥꯏꯁꯪ ꯇꯥꯃꯤꯟꯅꯁꯤ ꯂꯩꯍꯧꯔꯣꯀꯣ ꯆꯤꯛꯂꯕ ꯆꯤꯡꯌꯥꯒꯤ ꯂꯥꯏꯁꯪ ꯊꯝꯕꯤꯌꯨꯀꯣ ꯁꯦꯠꯅ ꯂꯥꯏꯅꯤꯡꯈꯕꯤ ꯃꯥꯕꯨ ꯂꯩꯍꯧꯔꯣꯀꯣ ꯆꯤꯛꯂꯕ ꯆꯤꯡꯌꯥꯒꯤ ꯂꯥꯏꯁꯪ ꯊꯝꯕꯤꯌꯨ ꯆꯦꯠꯅ ꯂꯥꯏꯅꯤꯡꯈꯕꯤ ꯃꯥꯕꯨ ꯋꯥꯔꯧꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯇꯥꯝꯅꯈꯤꯕꯅꯤ ꯃꯥ ꯑꯩ ꯀꯥꯏꯅꯕꯒꯤ ꯗꯦꯜꯋꯥꯡꯃꯗ ꯀꯥꯏꯅꯕꯒꯤ ꯗꯦꯜꯋꯥꯡꯃꯗ ꯂꯩꯍꯧꯔꯣꯀꯣ ꯆꯤꯛꯂꯕ ꯆꯤꯡꯌꯥꯒꯤ ꯂꯥꯏꯁꯪ ꯊꯝꯕꯤꯌꯨꯀꯣ ꯁꯦꯠꯅ ꯂꯥꯏꯅꯤꯡꯈꯕꯤ ꯃꯥꯕꯨ ꯂꯥꯏꯅꯤꯡꯈꯕꯤ ꯃꯥꯕꯨ ꯂꯩꯇꯦꯡꯒꯤ ꯇꯥꯏꯕꯪꯗ ꯉꯥꯎꯖꯔꯝꯕꯤ ꯅꯍꯥꯛꯅꯤ ꯂꯩꯉꯥꯡ ꯁꯪꯕ ꯐꯤꯖꯣꯜꯗ ꯊꯋꯥꯏ ꯂꯨꯞꯂꯝꯂꯦ ꯂꯩꯇꯦꯡꯒꯤ ꯇꯥꯏꯕꯪꯗ ꯉꯥꯎꯖꯔꯝꯕꯤ ꯅꯍꯥꯛꯅꯤ ꯂꯩꯉꯥꯡ ꯁꯪꯕ ꯐꯤꯖꯣꯜꯗ ꯊꯋꯥꯏ ꯂꯨꯞꯂꯝꯂꯦ ꯅꯥꯞꯄꯁꯨ ꯉꯛꯁꯝꯁꯨ ꯄꯨꯝꯍꯥꯡ ꯍꯥꯡ ꯆꯟꯗꯜ ꯅꯠꯇꯅ ꯎꯈꯤꯗꯔꯦ ꯅꯥꯞꯄꯁꯨ ꯉꯛꯁꯝꯁꯨ ꯄꯨꯝꯍꯥꯡ ꯍꯥꯡ ꯆꯟꯗꯜ ꯅꯠꯇꯅ ꯎꯈꯤꯗꯔꯦ ꯈꯨꯗꯥꯡꯒꯤ ꯈꯨꯖꯤ ꯃꯈꯣꯜ ꯇꯥꯍꯜꯂꯔꯣꯏ खन्ना उनका बरा सेतना तुलसी उरीकना उनका बरा सेतना तुलसी उरीकना लैहौरो को सिक्लाबा
สิ่งยากกี่หลายสั่งทำวิวก็เสดนาลายนิ่งขบีมาบูลายนิ่งขบีมาบู Lairang libinang nang asik pa pangkaso Lay kang lagi upaldi may salang line Lairang libinang nang asik pa pangkaso Lay kang lagi upal di may salang line Pamay gumay saksenem na ba Pirang na irikikliye Wamay gumay saksenem na ba Pirang na irikikliye Matanggi mapot tayo ngay ramo hayri Nanggilay sang sige thong galwang mada Nanggilay sang sige thong galwang mada Lay hauro ko siklaba singya gilay sang Thambiu ko sedna Lai ning khabi mabu Waraw nakhi batau do kamada Tam nakhi bani mai Kai na bagi delwang mada Kadal tamdana tahan jakhiba ise asiga lanana Hauziki oina dei sanduk chariba Voice of Diamond gi Hello Tabiningba live warning program Matang asida dushinjari Thagatsari Tharom asibu hawbodagi leba phawbu tabikiba tharom asida call tobiraktuna saruyabikiba amadi tharom asida call tobiraklaga thonghongtaba singisu mathangi tharom amagi damak yaifabo ibiyo tharom sandoktuna tahan jariba si 91.2 megahertz sandok chariba Diamond Radio gi ahan tharom paringni tharomgi makha tarakpada ngasigi rashi fal amadi matam gi wafam tharom asigi mangoinana aten break khara lokchari